Manipur Police Control Room dagi Thadorakpa Cherol amada hokiba pungkun mari asida mapam kharada yaning dabagi khongjang changsin khiba amadi namai kapagi thaudok thoki hari Security Force na ching amasung tamda thiba humbagi thabak sathakre tha asigi tara tareta Technopal District ke Moreda khulai paiba singna Manipur State Police Force da ayuk angan bada bom amadi namai sijinaduna landarakpada malom tuleyaimal laikai degi Taruk Subab Manipur Rifles ke Wangkem Somorjit Laikhidraba Apokpa W Chauton Mahake Rifleman's number na 0620211015 amadi Akham Laikai Imphal West ge Tara Suba ARB ge Habildar Takalambam Shalesor Singh Laikhidraba Apokpa T Babu Mahake Habildar number 11200576 Haujikna Special CDO Moreda attest tawduna laiba makoi ani Masagi mathau pangthokpada mathwai katkre hairi ngasigi laibak thiba thodok aduda soklaba security personnel sing adude rifleman number 13101818 MD Kamal Hassan ahum shuba IRB rifleman number 13108223 Songsutoi Aimol ahum shuba IRB rifleman number 0220061172 Muhammad Abdul Hasim ahum shuba IRB Constable number 8018561 Ngasepam Bhim Nipan Suba IRB Special CDO SI Siddharth Thokchom Nipan Suba IRB Special CDO Rifleman number 11200570 K Premanda First IRB Special CDO Dagini Hairi Salibatha Asige Haukiba Tang Tara Tareta Thawal District ke Khangabokta Laiba Third IRB da Khoisaung Naraba Miyamna Thomje Laktuna Irang Haurakpada Security Personnel Singna Irang Adubu Laksin Naba Honabada Miyam Maraktage Namai Kapthorakpada BSF Personnel Ahum Chokle Hairi Soklaba Security Personnel Sing Adu Rasmedi City da Pukhatuna Laing Sathari Hairi Soklaba BSF Personnel Sing Adu de Constable Gaurav Kumar SI Sobram Singh amasung SI Ramji Kawi Hairi National Highway 2 da Lamdam Asigi Tangai Fadaba Nomada Sangraba Yadaba Polampoba Gari Jamagani Pumari Hariba Lambi Asida Apanba Yaudana Pusilaki Makatana Potse Pusilaknaba Kudong Tibayaba Mapang Kayadasu Security Force na Akanba Section Taurang Lokotke Manipur gi district punamakta pamdaba thodok thoktanabagi damak punna sek point jamaga kuntra mapanda achat awok sing check tawada chingnaba ching amasung tamda punna mioi chaniga taramathoi fagatuna wahongpang sathaki hairi miyamna semjin sajinba video amadi aranba pauda thajabiganu amasung achumba asengba E-Pao khangbining singna mobile number 9233522822 da call tawbiraktuna khangbiba yagani Loinana Lakiba Kushu Kulai Singso Atuba Matamda Manang Nakpa Police Station Natraga Lenga ke Security Mio Sing that Sinebio Hainaso Manipur Police Control Room na Thadorakpa Cherol amada Hairi